ꯏꯃꯥꯒꯤ ꯈꯣꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥꯗ ꯈꯣꯏꯔꯝꯅꯦ ꯑꯗꯣ ꯐꯨꯡꯒꯥꯒꯤ ꯀꯩꯗꯅꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯑꯉꯧꯕ ꯂꯩꯕ ꯂꯥꯛꯏꯅꯦ ꯁꯤꯗꯒꯤ ꯁꯤꯁꯨ ꯂꯩꯖꯔꯦ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯁꯤꯗ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ ꯇꯤꯜꯍꯧ ꯑꯗꯒꯤ ꯁꯤꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯆꯅꯝ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯁꯤ ꯍꯥꯟꯅ ꯃꯨꯟꯅꯕ ꯉꯧꯖꯔꯒꯦ ꯁꯤꯗꯅ ꯉꯥꯅꯤ ꯉꯥꯁꯤꯅ ꯇꯥꯎꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯇꯥꯎꯊꯣꯛꯄꯅꯤ ꯇꯥꯎꯊꯣꯛꯄꯒ ꯇꯥꯎꯊꯣꯛꯇꯕꯒ ꯌꯥꯅꯔꯒ ꯊꯣꯡꯖꯔꯒꯦ ꯇꯣꯏꯗꯅꯕ ꯀꯩꯅꯣ ꯈꯥꯕꯩꯅ ꯑꯣꯠꯆꯗ꯭ꯔꯦ ꯁꯨꯝ ꯄꯥꯏꯔꯒ ꯑꯣꯏꯅ ꯈꯞꯆꯔꯦ ꯁꯤꯅ ꯑꯂꯨꯒ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯒꯅꯤ ꯍꯧꯖꯤꯛ ꯍꯥꯞꯆꯩꯗꯨꯅ ꯁꯤꯗꯅ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯀꯣꯔꯤꯌꯦꯟꯗꯔ ꯖꯤꯔꯥ ꯆꯤꯂꯤ ꯄꯥꯎꯗꯔꯁꯤ ꯄꯨꯂꯞ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯐꯖꯅ ꯇꯣꯠꯅꯅꯕ ꯈꯞꯄꯒꯦ ꯑꯣꯠꯄꯗꯤ ꯂꯣꯏ ꯇꯣꯏꯔꯅꯤ ꯉꯥꯁꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯃꯨꯛ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯍꯥꯞꯆꯤꯟꯖꯩꯁꯤ ꯑꯗꯨꯒ ꯁꯤꯗ ꯁꯣꯏꯕꯨꯝꯅꯦ ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯈꯔ ꯍꯣꯔꯦꯟ ꯃꯇꯨꯝ ꯑꯣꯏꯅ ꯌꯥꯎꯅꯉꯥꯏ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯒꯦ ꯁꯤꯗ ꯍꯧꯖꯤꯛ ꯊꯨꯝ ꯊꯥꯛꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯔꯣꯏ ꯊꯥꯛꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯆꯥꯍꯣꯡ ꯑꯍꯣꯡꯕꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯏꯃꯥꯒꯤ ꯀꯩꯀꯩ ꯇꯧꯕꯅꯣ ꯆꯠꯅꯕꯤ ꯀꯩꯀꯥ ꯑꯗꯨꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯖꯔꯒ ꯈꯔ ꯈꯟꯖꯔꯒ ꯏꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯉꯁꯤ ꯌꯨꯝꯂꯣꯝꯗ ꯑꯩꯈꯣꯏ ꯉꯥ ꯑꯉꯧꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡꯉꯒ ꯁꯤꯗ ꯁꯤꯡꯖꯨꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯖꯗꯣꯏꯁꯦ ꯁꯤꯗ ꯃꯤꯃꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡꯒ ꯉꯥꯔꯤꯒ ꯑꯗꯒꯤ ꯃꯣꯔꯣꯛꯀ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯈꯥꯃꯦꯟꯅꯤ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯗꯨꯅꯦ ꯑꯗꯨꯒ ꯍꯋꯥꯏꯇꯣꯟ ꯂꯩꯖꯔꯦ ꯁꯤꯅ ꯂꯦꯛꯇꯁ ꯃꯅꯥ ꯀꯣꯕꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯣꯕꯤ ꯌꯥꯎꯗꯦ ꯑꯩꯗꯤ ꯁꯤꯁꯦ ꯀꯣꯕꯤ ꯀꯩꯅꯣ ꯃꯅꯥ ꯃꯅꯥꯒ ꯈꯜꯂꯨꯕꯩ ꯀꯔꯤ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖ ꯃꯅꯥꯒ ꯑꯗꯨ ꯁꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯒꯦ ꯑꯗꯨꯒꯤ ꯑꯁꯤꯁꯦ ꯇꯣꯠꯆꯗꯔꯤ ꯁꯤꯗ ꯑꯗꯨꯝ ꯁꯤꯁꯦ ꯀꯩꯅꯣ ꯁꯤ ꯇꯣꯠꯂ ꯑꯗꯨꯝ ꯑꯉꯧꯕꯁꯦ ꯇꯧ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖ ꯑꯗꯣ ꯍꯥꯎ ꯁꯤꯁꯤ ꯇꯣꯠ ꯑꯣꯏꯅ ꯁꯦꯝꯖꯔꯒꯦ ꯑꯗꯣ ꯉꯁꯤꯁꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯑꯃ ꯁꯦꯝꯖꯕꯅꯦ ꯉꯥ ꯑꯉꯧꯕꯅꯦ ꯑꯩꯈꯣꯏ ꯊꯣꯡꯖꯩꯁꯦ ꯏꯃꯣꯏꯅꯨꯁꯤ ꯉꯥ ꯆꯥꯕꯗꯣ ꯑꯌꯨꯛꯇꯔꯣ ꯅꯨꯡꯗꯥꯡꯗꯔꯣ ꯆꯥꯅꯕꯗꯣ ꯑꯃ ꯍꯦꯛꯇ ꯆꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯀꯥꯎꯈꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯄꯥꯡꯅ ꯂꯩꯇꯕꯩ ꯑꯃ ꯇꯧꯗ꯭ꯔꯣꯒ ꯑꯃ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯇꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯥꯖꯔꯦ ꯑꯌꯨꯛꯇ ꯎꯝ ꯏꯁꯥ ꯐꯖꯅ ꯁꯦꯡꯗꯣꯛꯏꯉꯩꯗꯣ ꯑꯗꯨꯗ ꯆꯥꯖꯔꯒꯦꯗ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯥꯖꯔꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯊꯨꯝ ꯍꯥꯞꯄꯝꯗ꯭ꯔꯣ ꯊꯨꯝ ꯃꯁꯥꯒꯤ ꯀꯩꯅꯣꯒꯤ ꯋꯥꯏ ꯋꯥꯏꯒꯤꯗꯤ ꯃꯁꯥꯒꯤ ꯊꯨꯝ ꯌꯥꯎꯖꯩꯗꯅ ꯌꯨꯝꯗꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯈꯣꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥꯗ ꯈꯣꯏꯔꯝꯅꯦ ꯑꯗꯨ ꯐꯨꯡꯒꯥ ꯂꯩꯇꯕ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯍꯥꯟꯋꯥꯏ ꯃꯩꯐꯨ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤ ꯏꯃꯣꯏꯅꯨ ꯑꯅꯧꯕ ꯆꯍꯤ 2020ꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯊꯧꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛꯇ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯟꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥꯗ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯨꯡꯒꯤ ꯂꯩꯗꯨꯗꯤ ꯊꯦꯠꯇ꯭ꯔꯕꯣ ꯏꯃꯥꯒꯤ ꯆꯒꯦꯝ ꯀꯥꯎꯔꯦ ꯊꯦꯠꯆꯤꯜꯂꯣ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯕ ꯍꯧꯔꯣ ꯉꯥꯁꯤꯅ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯦ ꯑꯩꯗꯤ ꯁꯣꯏꯕꯨꯝ ꯌꯥꯝ ꯄꯥꯝꯖꯩ
ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯅꯦ ꯑꯉꯧꯕꯤꯗꯨ ꯃꯥꯜꯂꯦ ꯃꯍꯥꯎꯗ ꯌꯥꯝ ꯄꯛꯇꯦ ꯄꯛꯑꯝꯃꯅꯤ ꯌꯦꯠꯁꯤꯅ ꯃꯧ ꯑꯣꯏꯅ ꯅꯨꯄꯥ ꯂꯩꯇꯕꯅꯤꯅ ꯅꯨꯄꯥ ꯂꯩꯇꯕꯩ ꯋꯥꯔꯤ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤꯕꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯀꯣꯏꯗꯕꯗꯗꯤ ꯀꯩꯅꯣ ꯍꯣꯏ ꯀꯟꯐꯥꯔꯝ ꯇꯥꯗꯦꯕ ꯅꯨꯄꯥ ꯀꯣꯏꯗꯩꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯗꯨꯏꯗꯤ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯅꯠꯇꯕ ꯀꯣꯏꯅꯕ ꯂꯩꯔꯕ ꯍꯥꯏꯗꯤ ꯈꯔ ꯂꯩꯔꯦꯒ ꯍꯥꯏꯔꯗꯤ ꯌꯦꯠꯇ ꯑꯣꯏꯅ ꯁꯦꯠꯇꯣꯏ ꯑꯣꯏꯔꯝꯅꯦꯕ ꯂꯨꯍꯣꯡꯒ꯭ꯔꯁꯨ ꯈꯪꯗꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯧ ꯈꯛꯇꯅ ꯀꯩꯅꯣꯗ ꯌꯦꯠꯇ ꯃꯧ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅꯒꯤ ꯀꯩꯗꯅꯣ ꯎꯔꯩ ꯃꯥꯗꯕꯤꯗꯔꯣ ꯀꯩꯗꯅꯣ ꯑꯃ ꯇꯧꯀꯥꯟꯗ ꯃꯣꯏ ꯈꯪꯅꯗꯕꯒ ꯂꯩ ꯑꯗꯨ ꯌꯦꯠꯇꯔꯥꯡ ꯊꯦꯠꯄꯩ ꯇꯧꯈꯤ ꯑꯩ ꯋꯥꯔꯤꯗ ꯃꯧ ꯂꯩꯔꯝꯅꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯕꯤꯕꯗꯣ ꯉꯥꯁꯦ ꯇꯥꯎꯕꯒ ꯇꯥꯎꯗꯕꯒ ꯌꯥꯅꯔꯒ ꯑꯣꯏꯅ ꯊꯣꯡꯉꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯃꯨꯛ ꯑꯇꯥꯎꯕ ꯄꯥꯝꯕ ꯉꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯅ ꯄꯥꯝꯕ ꯇꯥꯎꯗꯕ ꯆꯥꯗꯕ ꯗꯗꯥꯅ ꯁꯣꯏꯕꯨꯝꯁꯦ ꯈꯤꯇꯪ ꯁꯤꯜꯂꯞ ꯇꯧꯋꯦ ꯎꯝ ꯑꯩ 3 ꯂꯛꯀꯨꯝꯕ ꯆꯥꯝꯕꯅꯦ ꯖꯨꯔ ꯖꯨꯔ ꯌꯣꯡ ꯅꯣꯏꯔꯤꯅꯦ ꯅꯩꯈꯥꯏꯗꯕ ꯌꯣꯡꯌꯥ ꯑꯗꯣ ꯑꯩ ꯅꯪ ꯄꯥꯡꯒꯟ ꯋꯥꯠꯂꯦ ꯅꯠꯇꯦ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯝꯕꯁꯨ ꯑꯗꯨꯝ ꯁꯤꯟꯒꯟꯗꯦ ꯍꯟꯗꯛꯀꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯟꯅꯩ ꯈꯨꯠꯆꯥꯝꯗꯨꯅꯤ ꯑꯗꯨꯝ ꯑꯩꯅ ꯋꯥꯠꯂꯦ ꯍꯥꯏꯁꯦ ꯁꯣꯏꯕꯨꯝ ꯃꯁꯥ ꯄꯠ ꯄꯠꯇꯕꯗꯣ ꯑꯩꯕꯨꯗꯤ ꯑꯦꯅꯤ ꯇꯥꯏꯞ ꯍꯩꯅꯕꯅꯦ ꯂꯣꯏ ꯍꯩꯅꯩ ꯆꯕꯥꯛ ꯆꯕꯥꯛ ꯁꯥꯏꯕ ꯑꯩ ꯆꯕꯥꯛ ꯆꯕꯥꯛꯇꯨꯅ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯗꯤ ꯂꯣꯏꯅꯗꯤ ꯍꯩꯅꯩ ꯅꯍꯥꯟꯋꯥꯏ ꯅꯝꯕꯣꯜꯗꯩ ꯁꯣꯏꯗꯣꯟ ꯂꯩꯔꯛꯄ ꯁꯣꯏꯗꯣꯟꯁꯤꯅ ꯄꯠꯊꯗ꯭ꯔꯤꯕꯗꯨꯅꯦꯕ ꯌꯥꯝ ꯀꯟꯅ ꯆꯥꯔꯦ ꯁꯤꯡꯖꯤꯜ ꯂꯥꯎ ꯆꯥꯔꯦ ꯑꯩꯁꯨ ꯇꯠ ꯁꯤꯡꯖꯤꯜ ꯂꯥꯎ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯎ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯃꯤꯃꯤ ꯐꯪꯗꯝꯅꯤꯅ ꯋꯥꯏ ꯋꯥꯏ ꯃꯤꯃꯤꯒ ꯃꯍꯥꯎ ꯃꯥꯟꯅꯩꯀꯣ ꯋꯥꯏ ꯋꯥꯏꯁꯦ ꯑꯗꯨꯝ ꯀꯩ ꯈꯦꯠꯅꯩꯅꯣ ꯃꯍꯥꯎ ꯈꯤꯇꯪ ꯈꯪꯗꯦ ꯈꯦꯠꯅꯝꯅꯤ ꯉꯥ ꯃꯀꯨ ꯑꯩꯗꯤ ꯉꯥ ꯃꯀꯨ ꯆꯥꯗꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯩ ꯄꯂꯦꯝ ꯂꯩꯀꯥꯏ ꯃꯃꯤꯡꯗꯨ ꯄꯂꯦꯝ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯏꯅꯦꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯇꯧꯔꯒ ꯇꯧꯕ ꯁꯤꯡꯖꯨꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯗꯤ ꯆꯔꯥ ꯋꯥꯟꯕꯩ ꯅꯨꯡꯊꯤꯟꯒꯤ ꯊꯥꯡꯃꯩꯕꯟ ꯍꯥꯏꯕꯗꯨꯔꯣ ꯄꯂꯦꯝ ꯂꯩꯀꯥꯏ ꯊꯥꯡꯃꯩꯕꯟ ꯆꯤꯡꯉꯤꯕ ꯆꯤꯡꯗ꯭ꯔꯥ ꯅꯍꯥꯟ ꯈꯪꯗꯦ ꯀꯃꯦꯟꯗ ꯑꯃꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅꯦ ꯍꯥꯏꯔꯛ ꯇꯥꯏ ꯎꯝ ꯀꯃꯦꯟꯗ ꯅꯣꯏ ꯕꯨꯕꯣꯛ ꯏꯅꯦꯒꯤ ꯁꯤꯡꯖꯨꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯗ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯃꯊꯪ ꯄꯨꯔꯛꯀꯥꯟ ꯆꯥꯃꯤꯟꯅꯁꯦ ꯃꯊꯪ ꯊꯣꯛꯂꯛꯀꯥꯟꯗ ꯆꯠꯂ ꯆꯥꯎꯁꯦ ꯑꯕꯦꯝ ꯆꯥꯎꯁꯦ ꯀꯩꯅꯣ ꯐꯖꯅ ꯁꯦꯝꯈ꯭ꯔꯃꯦꯕ ꯐꯝꯐꯝꯒ ꯀꯩꯒꯥꯗꯣ ꯅꯍꯥꯟꯋꯥꯏꯗꯩ ꯆꯔꯥ ꯋꯥꯟꯕꯩꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯀꯣꯏ ꯆꯠꯂꯗꯤ ꯑꯗꯨꯝ ꯂꯩꯔ ꯄꯨꯔ ꯆꯠꯄ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯀꯥꯟꯗ ꯂꯥꯛꯇꯥꯔꯗꯤ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯌꯨꯝ ꯂꯩꯇꯥꯔꯗꯤ ꯁꯣꯝꯁꯨ ꯑꯃ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯕꯣꯛꯅꯦ ꯍꯥꯏꯔꯛꯄꯗꯣ ꯆꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎꯀꯣ
ꯃꯤꯡꯗꯣ ꯐꯖꯅ 이질라고. సింజూసి 하와. ꯑꯩꯗꯤ ꯁꯤꯡꯖꯨ ꯄꯥꯝꯕꯅꯤꯅ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯅ ꯆꯥꯕꯩ ꯉꯝꯕꯩꯗꯤ ꯅꯠꯇꯕ ꯁꯂꯥꯠꯄꯨ ꯑꯣꯏꯔꯣ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯏꯇꯣꯝꯗꯅ ꯑꯩꯗꯤ ꯄꯨꯔꯥ ꯄꯨꯈꯝ ꯑꯃ ꯆꯥꯁꯤꯜꯂꯦ 나 न्यू 이어ꯔꯒꯤꯗꯣ ꯑꯩ ꯁꯤꯡꯗꯨꯁꯦ ꯀꯃꯦꯟꯒꯤꯗꯣ ꯍꯣꯏ ꯀꯃꯦꯟ ꯄꯣꯁ ꯊꯥꯔꯛꯈꯤꯕꯩꯗꯣ ꯑꯣ ꯅꯍꯥꯟ ꯅ꯭ꯌꯨ ꯏꯌꯥꯔꯗ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯅ꯭ꯌꯨ ꯏꯌꯥꯔ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯩ ꯄꯣꯁ ꯊꯥꯒꯠꯄꯗꯣ ꯑꯩꯅ ꯅ꯭ꯌꯨ ꯏꯌꯥꯔ ꯆꯥꯛꯆꯥ ꯅ꯭ꯌꯨ ꯏꯌꯥꯔ ꯑꯩꯈꯣꯏ ꯁꯣꯜ ꯂꯦꯛ ꯑꯩꯈꯣꯏ ꯑꯅꯛꯄꯁꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯁꯇꯔꯁꯤꯡ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯁꯦꯗ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯗ ꯑꯇꯣꯞꯄ ꯁꯤꯁꯇꯔ ꯅꯠꯇꯕ ꯕ꯭ꯔꯗꯔꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯏꯗꯣ ꯌꯨꯇ꯭ꯌꯨꯕꯇꯨ ꯏꯔꯔ ꯑꯣꯏꯔꯒ ꯑꯗꯨꯝ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯅ ꯑꯗꯨꯝ ꯂꯩꯈꯔꯦ ꯀꯃꯦꯟꯇꯨ ꯔꯤꯄ꯭ꯂꯥꯏ ꯇꯧ ꯌꯥꯗ꯭ꯔꯕ ꯑꯗꯨꯏ ꯄꯥꯎꯗꯣ ꯑꯃꯨꯛ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯍꯥꯏꯗꯤ ꯉꯝꯃꯣꯏꯗ ꯂꯩꯗꯤ ꯀꯩ ꯇꯧꯔꯤꯅꯣꯒ ꯍꯥꯏꯔꯒ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯍꯣꯏ ꯋꯥꯔꯧꯕꯤꯔꯣꯏ ꯉꯝꯃꯣꯏꯗꯕ ꯂꯩꯕꯩ ꯅꯠꯇꯦ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯒꯤ ꯏꯟꯚꯥꯏꯠ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯗ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯤ ꯁꯪꯅꯗꯕꯅ ꯁꯪꯅꯗꯕꯒꯤ ꯀꯣꯟꯅ ꯁꯪꯉꯀꯥꯟ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏ ꯑꯗꯨꯏꯗꯣ ꯃꯣꯏ ꯁꯪꯅꯕ ꯃꯇꯝ ꯁꯨꯇꯤ ꯂꯣꯏꯅ ꯂꯩꯅꯕ ꯌꯦꯡꯅꯔꯒ ꯁꯣꯏꯗꯅ ꯆꯥꯕꯩ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯏꯔꯔ ꯑꯣꯏꯔꯦꯅ ꯀꯣꯟꯅꯁꯨ ꯀꯃꯦꯟ ꯑꯇꯣꯞꯄ ꯄꯣꯁ ꯑꯃ ꯊꯥꯒꯠꯆꯔ ꯁꯦꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨ ꯄꯥꯕꯤꯔꯝꯗꯣꯏꯔ ꯄꯥꯕꯤꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯌꯥꯗꯕꯩꯅꯦ ꯑꯗꯣ ꯑꯃ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯩꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯍꯟꯕꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯊꯥꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯍꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝꯈꯔ ꯐꯥꯎꯅꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯪꯀꯥꯟꯗ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯥꯃꯤꯟꯅꯁꯦ ꯁꯪꯗꯕꯅ ꯁꯪꯅꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯛ ꯂꯩꯔꯦ ꯌꯥꯅꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯅꯪ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯈ꯭ꯔꯕ ꯀꯗꯥꯏ ꯁꯤꯡꯖꯨ ꯅꯝꯃꯤꯅꯦ ꯂꯣꯏꯅꯃꯛ ꯆꯥꯏ ꯑꯩꯅ ꯆꯥꯗꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯉꯥꯡꯉꯤꯉꯩ ꯑꯩꯅ ꯅꯝꯕ ꯑꯩꯗꯤ ꯁꯥꯏꯅ ꯁꯥꯏꯅ ꯉꯥꯡꯕꯅꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯀꯩ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯃꯇꯥꯡ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝꯒ ꯆꯥꯃꯤꯟꯅꯅꯤꯡꯉꯦ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯁꯤꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟꯅꯅꯤꯡꯉꯦ ꯃꯊꯪ ꯑꯗꯨꯕꯨ ꯌꯨꯝꯊꯣꯛꯀꯥꯟꯗꯗꯤ ꯃꯊꯪ ꯌꯨꯝꯊꯣꯛꯀꯥꯟ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯁꯣꯏꯗꯅ ꯁꯪꯉꯒꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯁꯤꯗ ꯂꯩꯕꯗꯩꯁꯨ ꯑꯝꯇ ꯊꯦꯡꯅꯖꯗ꯭ꯔꯤ ꯀꯅꯥꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒ ꯈꯪꯅꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯏꯗꯣ ꯈꯪꯅꯁꯤ ꯑꯅꯛꯄꯗ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯁꯤ ꯑꯩꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯩꯈꯣꯏ ꯃꯤꯒꯈꯔ ꯂꯩꯔ ꯅꯨꯡꯉꯥꯏꯗꯅ ꯋꯥꯈꯜꯗꯣ ꯍꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯍꯥꯏꯗꯤ ꯄꯤꯕꯤꯔꯛꯎ ꯑꯗꯨꯝ ꯂꯩꯌꯦ ꯈꯪꯅꯈ꯭ꯔ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯪꯅꯕ ꯃꯇꯝ ꯀꯩꯀꯩ ꯇꯧꯔꯒ ꯆꯥꯃꯤꯟꯅꯕ ꯌꯥꯏꯗꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯀꯅꯥꯝ ꯂꯩꯇꯃꯤꯅ ꯁꯣꯝꯗ ꯑꯕꯦꯝ ꯏꯕꯥꯅꯤ ꯈꯛꯇ ꯌꯦꯡꯅꯔ ꯂꯩꯔꯦ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯁꯥꯕ ꯑꯣꯏꯅ ꯊꯛꯀꯦ
Bang kai manin. Oven doing Hay chào với em thu vào này. Lan chợ làm đây của sao đấy. Nói nào đã lấy cái đó cái nó tối bạn. Hồi đúng fast đúng ta vào được. Sao mà thu vậy? Hồi sẽ là sao cái này. Sẽ là tôi nhảy lunch mà tầm đồ aduga demo magi afternoon gi study time do yamna kano taweba ma kun tawjule ima inga tangle tawrake lunch matamga study time go do yam kano tawa gap yam leiteba adi ꯑꯗꯨ ꯃꯇꯝꯗ ꯏꯔꯨꯖꯕ ꯇꯨꯝꯅꯤꯡꯕ ꯑꯣꯏꯔꯣ ꯐꯤ ꯁꯨꯕ ꯈꯔ ꯃꯔꯛꯇ ꯑꯣꯏꯇꯥꯔꯗꯤ ꯁꯦꯇꯔꯗꯦ ꯑꯇꯞꯄ ꯃꯤꯗꯤ ꯄꯨꯛ ꯊꯟꯕ꯭ꯔꯥ? ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯍꯥꯎꯁꯇ ꯑꯃ ꯌꯥꯎꯋꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯝ ꯇꯞꯄ ꯃꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯣꯏ ꯃꯥꯅꯦꯀꯣ ꯌꯥꯝ ꯇꯞꯇꯣꯏꯅꯦ ꯑꯩꯈꯣꯏ ꯑꯇꯩꯕꯨꯗꯤ ꯂꯣꯏꯅꯃꯛ ꯊꯨꯏꯌꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯨꯅ ꯆꯥ ꯍꯩꯅꯈꯤꯕꯗꯣ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯂꯣꯏꯔꯕ ꯆꯥꯛ ꯃꯇꯨꯝꯗ ꯃꯗꯤ ꯆꯥꯖꯔꯨꯗꯅ ꯌꯨꯝꯗ ꯀꯩ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯕ? ꯈꯪꯗꯦ ꯍꯌꯦꯡ ꯈꯪꯗꯦ ꯑꯩ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯔꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯂꯣꯏꯕꯧ ꯌꯦꯡꯕꯩꯗꯃꯛꯇ ꯏꯪꯅꯨꯡ ꯃꯌꯥꯝꯕꯨ ꯕꯔꯞ ꯊꯥꯒꯠꯆꯔꯤ ꯅꯝꯐꯨ ꯆꯥꯁꯤꯟꯈꯔꯦ ꯑꯩ ꯅꯍꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯇꯛꯁꯤꯟꯈꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁꯥꯏ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯁꯤ ꯕꯥꯏ